America nungi ichel lok nungi aruba ichel gummi luna hena thoina leibani pathaduna chentharakpa mapal thokna lamyona chelakliba ichel se irei kalle ipom chawi kharamba pal amasu namkhaiduna pathorakpada imai chonkhre masibu nungsi ichel natte haigadra risigi maongduda haristi khanglubani hospital yonarani haiba adok fingba matawduda staff loina pakhatnare kaidore hairi yomsinai laina so machi amada mayamga punna leiri somda rishidi ahumlak marirak sure hantorakpa yadabani kher jabase sukya yadabani khergi haktakta lanjaw asoba mathoklakpaso kanana khangmano asuk thina kheda yeknaba ohelami basibo karina no khangde makhanaw su mareng chatlaga nupado yam ware somda handokpa masing yaman khibaga masado poptai emergency oina mayam changdana risi khutak to hospital yokre uhowi mayek sing na leina haris keleng zumda ko laga makhong thangba waba matawda ison na puthokibado ma mayek sing no uhowi mihundu su kadom dakino dang pangchong da chongkhalai hauzik talan saminaram laga tawkhalakliba maongduda laina di pangki de kizare kari soirabano khanbada humang kangle nupisi kher chaba yade haibadi khangdabana pakhatpasu tabani Gracie murum son bahori karino asina morok asaba mathel su kaisu yaude aduga khanaw da lengba yaba pani dem su yaude sauri da mawba kaido tawri zalo asibo Lorembina Gracie da phurai as karino Gracie wakhalsina khalini khannaba paliba wakhalsida khanba yaba makhai loina khandongni paisa tingbusu natabasibo wakhalsina khanbada prithvi sida poktaba mi phawba inakta leiri haina ninghanba ngamlini leinana prithvi da poktaba mi dudi nangdi kadai dage Gracie Nobel da yauri ba hero singse prithvi sida pokpro moigumbase aigi nupane kaina khanjarini ne nungsi zakre onthokna aidi moise Lurembina history gi ozana bo wari Nobel so babra history aise wari ni haukraba thodo wa thoksingi wari itihas ki wari housing ha ki mamangda sarisi hospital da bukhat ki badusu history oikrabani history gi wari gati amattani yam naknaba mari leinana adongai ko sir se kedori zano Lurembina aduni mamit po pangkidre satkrido Gracie karigumba phattanung da thokladi chak saminaroba khoiti atum chenarani kot ka mukana duisala ai asumba ta haizagani kaina waso khidro khoibo leinana Gracie nang ba wasidiko chumdro ina aisa wado hairage Gracie leina da mamit ka khuzilap khanging ninglei ngaiko sarna lan samina sikaina nongda hai isa kaigino aina khambro dobo mana chakla mi charakte noin hore lan sabada ai su kaur o hairakpagini Lurembina aduga nangnu hoi hairami ba haide ko ai kemta khomlamde ai Gracie nupana nupi da sumba wase jam na di kai su hairo eda Lurembi Gracie da michi phat khatsili laina da su lakna ba mi ngama yeng laga nokmi hairei adudi nungsibagi oizala laina pisumdu khangsuk hekta sukhi kayeba aidi ma kai do bai nungsidoi ba asuk makok chakpa asuk thiba nupa se suknung nungside Gracie sir se thi hairadi nangi second hand malem dudi phasare he bazar gi yumbi makhong ning khaiba manbado nupi na nupi sokliba tumi leijakre laina do malem palakpasi manungai pham khangde fana phagi zugai tawnaramlabusu mingse hek tabada ma mathwa hekta nungai tabani karamna su nungai gani makhoi ani gi wari si ngasi ngarang khakki natte pumna mami ohenduna thambiramle hanjinduna changlaroi haina chapyung na leikhrabaso sangkraba nungshi wari
आशा कया अदुबु खुदक्ता ममी सामनखिबदी लैनाना ngamdri tapna hairei yare masu palanu maming phau taningdre Greshina handakka nupa lona koinaramaba nang kayadi nungairaroi atai da haidrasune Gracie da di hayo history oza tanaro history hairaba subject atai di lairdamni Lurembina adudi Lucas ki history amta naina sidana aduga makha taba lesson lawthanaba leina do noktorakli hojikta Gracie wangodo onsilakpaduda phed haidokre Christina gi mitni yengkraba nupadi ai pamde Christina di mahik ne mahik wado hairam laga chatkre mang thaduna Gracie do nupi ani du so nokmi inerei Hospital dani lambi natei sab hospital anak pa yengakpada yai clinic natana natei chabas leite Rishi handuna hospital do da pukhalakle amo drip yali nupado masa asuki matik sonthakibana ka hena handokibaduna su tawribani Harisne sangli abogdara pupudara paw haikibana faroidro Rishina hairurano pakat khini kaishu natabada abogdo laiman oikini ngai hake mamangdani kuidri abog puthakibadu yumda ngaiko nangi engage kiduna kamai dorino ai khangde sarma nupi masana so yade haizar e haibane adugini abogno hospital yoro ibusi wahai akan makhara haira amale imai nupi mata amani ne dude nangi media house ta leiba anchor du natro si matang sigi wasi ai taning de sarma tokse haris noki ado kher chabada thibong thirin yawgai obu nupasi nangna han boiramni prithvi sida amok tabu tajadri si mo pausidi ado queen news channel da thabak tawrakliba nangbu sum pause takrabo nangna han bo oini mysterious hayeng headline da oina hapo nangi kudangi rubber bodu gi mapudu da ihalo article ama Rishi Haris da yenge chapting masakpham da Haris makhatai Rishi da hina do mamai do leiselaktuna ngai ko kaigu makhra dilere karino mek sengalo aingon da faudi walo na gumsi Rishi chumdring khumdorei khangla leiraba chingnaraba wadu di hangano chingnari bado achum makhra yawrabani CID officer na bo hauzu fau suspect ki atra khangdribra hey hingchaba ahingi sa nange dumba kochi du kolakan chingnabaga asengbaga achumbaga yam thi khene taning de da sarma drip se kyam kuina yan kidori sumai tumla le thokusi ai hinade journalist ko siro interview ta lawna ba visi matang jada nokfet tawi khudang sida yetum macha ma thinbagi su journalist ko na khidro ko taridana Kedu kalak boy khamban boy chak boy soning boy charu badagi natro tawri sa ya adre khangadi tu odana na thibong na lawriba natraga miss 107 na semlakpagi oira zala Rishi mapukta lon soli Haris ki wadu gi pakhum di pirakte kher chama yadaba engonda namdana chahan kiba misakso nangni aina tawriba thabak aina oirakliba mayam sigi maram se munna khanjalubada nang hikta oirami nangi maramgi nang khaktagi maram Harisu ngangli magi thokpa Risigi khalli magi oiba wakhal tanjatu da yaisna changi Risibu yenglamba doctor duga loina duna ta ikoi daba matom loina raga changsilai Risiya kaidorure asuk ten mama tamsida ngasai tani nang kaisu tawkidabado mafam sida asuk thuna kaidobu yaurage Yamna pakhat chawbi saduna hairi nupadugi manakta sugit phamthai yaisnana mai manakta phamjilakpaduda magi thoraba mit ani duna munna yingla irishi thamoina khoida zakraba misak amagi maphamda apamba phangnaba hotnaribi minungsi talibi yaisna dadi mityingdo laknarakpagum thokre makha tarai imak maksilena maise yam chok thaba mali doctor magi condition se Yesnagi tung ilakpa doctor nupadu na khumlei. Meda masa kitang soli.
ngayang pothajagissanu kaisu tawroida. Haris somda rishigi magun khangmana wa ngangdaba magi marupki mityengdugi marol khanglabagumna hairei. Ma'am, somda fambiyo. Yes na da hogole mifamdi rishidani aduga waduna doctor du da hairi. Wadu haina maram sukcha chadana rishina khangliba molda samjanbirei. Khudong chaba ma lawnaba tawrakpa thabak oibana rishigi masa soklubada yasna do mathamoiduda marang marol lolei. Doctor, best care pibiyo. Special oiba misakni. Kuina na hanba yade. Aduga rishi mathangdi khe charranu ko nabadu nungaite. Rishi khumde mamit tapna ushin khraba mamaya do nakan amaromda khaziklei thoklaga leikre. Adubu haristi rishigi tumin leiba matawduda bahaida kisu kalli hina athralei haibu khangi. Doctor na Adudi madam ay sonda mu chalukige. Madam ngak lei bi hokidoira. Leira roye ay hozu therapy amalei. Phare risi potharo halamdai da amuk lake. Wadu hairiga thokre yasna doctor nupa duga. Harisna Kir the obhayaba orure aduga drama queen sigi wahai sida sumlabro namit ko ishilido. Risi phogole Yum halasi sarma Navanga khangdi. Hairaga thawa sada drip yalido satoke tawi hekta maching amani. Masidi rishigi machani mana ngamdaba leite Haris na makhutfai. Naro tumina naro. Ay mapana ngai zaruragi kanam changan zararoi. Changalano hospital sigi mapu oirasu kanam ta changalano. Rishi tumi hayo nang susalo mapanda. Sora sama mohonto I Haris. Aina India ki Prime Minister oirasu itaw nungsiba nangnadi aise suki kiraroi khangi. Hairaga Haris tokre Rishi su hoziktada nina tana hiptharakre amok. Numidangni Christina Malemga kefi mada chapot chaminari wari susai anido. Malem sungasidi haraubagi mami tai mai thongdo. Karigumba ama hainingbadongnasu masadu ilang-langi. Adobo Christina di achapot chari Malemgi mataw maode. Khangbasu ngamde. Malem magi pocketagi box ang puthoraklaga Christina gi mamangda thammi. Asapot charamba nupida. Nupado de yengi. Malem nokmi. Happy anniversary. Christina ngakpoy harauboy masadu thak-thakali. Madi sengna khanglude ngasi anniversary numit ni haiba. Khangnari ba haiduni Christina gidi awan chabini. Aima aidi kaurure. Marem so Christina gi matawduda nofep tawi. Adubu khangaude kaurure haiba wahaiduda lainabu khangni ningsingakhiba. Noklama mino khangin hanjun ki malem do. Tarai lainagi khonjel do. Da malem happy anniversary. Ngasi wanigi anniversary ro. Loire he. Chahi ani sura phau anniversary ningsingbide. Atay kauraso. Nang aigi oiba maroiba numit siphaude ningsingbiba yabani. Pura kauthokpadi natti kaino. Ado kaino sibo. Horitnida. Se yengo phazabrana. Malem piraklido lawthoktuna yengi. Phazai. Ado nangi sigi baby pink color machu sidi toktene. Ado masana lidudi aidi yam pamsai. Ado aidi kauthokdudana nangi kaishu leiruktre. Gipu pida yade haiba leibro. Yare. Ado haying lai khurumba chatluse. Aphabaniba. Tungi punsigi. Nang aigi oiba yai pathoni suni zarusiko da. Ningsing la iwari singdo. Lainana mabudi yamna nungsizakibani khangi. Mihoba apamba kalakpa kharada lainaga he nakna tinaribani khangna Christina da onsilure. Malem na tumin leibatuda Christina na khangko kori. Kaidorage da malem. Ha kaishu tawdida. Aidi gold bracelet kumba ring kumba malure. Adugadi gariya. Sidi kaidawdoiba idea. Harau puzarakliba gibni. Adobo haidorakliba ilai ba waduda
Malem nok mi bamai thongdo khangan hanjili. Pamdre haro. Gari de aigi su yam le. Brand maming lei ba mayam gi. Yam lei da. Sibo kai do no ibo. Kanade. Christy nang ke dore. Kupthana hangak liba wa phamduda nupido khangsaw sawgalei. Ai ke dore haibu kaino. Khallu ba ninglu baga tayon na bangakta. Ngasi ka kiwasu natana. Koi balang ba thakpa ngaw ba. Ining thungak tradi ai di ai apama phangwa mafamda chatkhini. Malem fu hogalak laga table da makut na khangtin thili. Nangi na ning thungda ba kaino. Nang na haibada yaraga lakpa natra. Engage ki paw ma lakhiba numitudagi nang si fu ngongkre. Nang nupa du ga amuk chatmina ba loina ba pamiro. Christina su fu hogalei nupa du ga chapmana na lepi. He Mr. Malem. Wa ngang ba da na reidu khazik phazalo. Nang ba de kai shunate khangaba. Loina drasu yai. Nang na hairi ba engage ki wafam dugi matangda. Ngasi yum da kari wa thok thok ki haiba nang khangbra. Aduga nupa do nangum ba sunate. Saknai ba mi. Risi ki family na ni ai bu haiza ba lakli do. Aduba aina yada du na ngasi khatna chaina ba phau thok ki bani. Mabok to ana ba horak tu na hazak so hospital da leiri. Ai gi wahai khara kan ki bagi. Adu fo ai kai su khande. Christina na pamdradi fana masak nai ba mi oiraso ai pamde. Masi mayam sa nangi da mak natro. Aduga hozak na nang ne ya pamba ning ba su khangda ba. Sibu gip ni na pura isi ikai zadro. Ai di ikai imana bi singi mamangda. Christy. He. Khonwang khalakan. Nang na khonwang ba ya ba mi na de isi. Malem sor asang ba mohondoi. Christina du ngasi risi ki maboka khara luhong magi matangda wangang na kiba leibani. Maduna maram oiraga ma tension khara wangli bani. Asa oram dungai ba phazabada ngaubi Christina ni. Magi maning da thungal laga lakpa Malem ni. Adubo mikup sida Malem gi hong hong ba anniversary ki gift asina maram oiraga mana tawrkribi ego aduga mapa chanerak tabasida khangsaw sawning lure. Asaw budu Malem do ansilakpani. Ing sikpa atak paisay mathaduna nungai ba sangsar amada mahau piba ngamliba atang ba luxury gi hotel manungdo ani dugi akan ba khonjel duna nilling hakto magi partner punaraktuna enjoy tawramba atopa mi singado koying yingni ani duda level amada thamba mafam oibana aduguma mathong huktaba thabak to tawrakpada staff lady singdo loine chansinnarakli sir ma'am tapthabiu Atopa ge sulairi nungaiti. Wadu hek taba kara Christina magi beg to tapai khatuna sound thoki. Malem sura sang ba mohondok laduna tapna famta hawi. Mamang da leiri ba wayan dusu anirak ahumlak haiduna pangthak ta thaksankre. Wakhal do imthana ba hona bada Malem gi mit hanjin uri base leinani. Nisa khara palak baga Malem leina bu uning lei. Christina gi wakhaldi pumang mang khrabagum khalludi. Mikup to the masado, Leina gi nushibana yomsilakpagum sutorakle. Leina, ai sinafamda hanjin swereko. Nungai vehina pamluba, nushibada kalak popokluba, ai mai tire. Hanjin nafamda ai mai tire. Ai gi Leina di, apik pa kudol so harau lobani. Khudol pota maadi kalaktabani. Matam pumbada maabu nushibiba adu khaktamak maani famdagi pamjakibani. Aigi ahinba pamba wakhalsina maabu mirairuba aise apangvani ko. Madugi mahini aini ngasi ikaiba nangliba. Wakhaldasu khalli thakpa yabasu thaksilli. Hairi mapamdudagi thuna thoraklaga maagi gari do kakhalli. Pung yengi Taret khara hen bada ngairi gari do start tawduna kanna thorakle thabak khara thenki baga Kaithal da mana masing khara yinglo baga leina di mayum handri pung taret tara do fo pochai du label loiraba matungda hannaba tawri Magi Vespa duda poche khara do yan sillaga thauba horakle. Yamna sangba lambil dinatte mana leirba apartment aduga nong du sulepte. Ta nakari so apartment ki leirak asangba changfam main road adugi hek haizin phamduda gari du start muthokre. Leina bitek na haidoi. As kaidawragi sina amo.
ngang na start to hanjin tawi yadre thau yenglubada yauramdre thau loikibagi start mutkibo oirammi upai leite kumthara inupido adugi helmet to lauthoklaga side mirror duda thechilli araiba mapangan kharaduna gari du inba horai mainadi pungan bani lairakto lambi subhai tangkhai channa ilakpada tungdagi gari do kanagum amna pharai laina khangpre khangi pakhat phai babo ayokre adubu mana mamai lek thoktuna yingma nangdringida mitmang de rishi leblai sor khangon honthai laina do mihungi khongje leptrabusu khangtapti tap thakibani rishi gi masak hek ubaga munne yingi rishi nipimcha aduda pakhat kibagi khasik ka thokliba machimbala do tapna lengkibado ma uhawi singna lengkiba chimbal adudagi thorakhiba nason pikna kaukiba duso nakna lairubana singna takhi sir lamlan mani mahakse torot khodana balai kidi nongmatasu aduga karigino misak asinadi pungun hektamak inthan bangambase akibasu pakhatpasu mipaibasu lamlan mani khangi khangna misak asidi nongmata akiba pokhidi hina dum pathan haningbagum tawi karigino haiba wahang ase hangbada pakhumdi kanana pibigani hankide wahang ase maksu nongmata mikupsidasu hangingba phawkiba ihul khudingmak thamoinungda leibani pumnamak arotpani oikhriba rishi tapna khidore thau yaudre rishi noktuna laknari aibu tha khudingi salary di sotabanida thau loikibaga salary ka kai mari leinage salary du dei khara khaidoglaga thau hanjilo haibo numidang sida nathan chatlisibo kizadabro nangbo kana kidoiba yumara kilerak chatpasibo mi myam lei sidi maisonga na thali kide makha tarak rishi helmet to lamdana lauraga khazaktapo koida kuina nakna loinaraklaba misak amagom laina ki makok to da upsinbiri si upsalo minaga tungdagi nung tharasu soktanam kok macha si soan bayaba natini kok macha sidagi khanggadaba achoba wakhal me amam lairibani tawribadu loibaga gari do amuk mulli hando asuk sang malairak macha sida nasaidagi illido ai yeng mangamde laina maninglom da khongpham amani handoi sir ai dum injage yani somna kandalo maning da chatkan ai gi minna uba fangdine nakan sidu chatlalo nupi du risigi so gari du gi so yetlom thangma nakan du da chatkre wa makha ta da second amani tumin leiraga laina rishida khangying ninglei nupa du su phat yinglei karino haibugum sir naba pharabo ai nade ngasai adudi nangi kher charubini sir se kher chaba ya dry se kaidoge nangna posem toksinaga dre bottle ahumni yaluraga hosuk dago leishi nang yam fattaba nu pim jamani laina fet haidokre murum soli aduga aingonda tainar ani se khangabani mana mathibong lausaraga tap tai cha thu e aduga cha su sa thokpa iran su sibiba madangna phattaba taromdo manro aisibo nimidang pokhatna ba hawo lai mathaudi phasna leitaba zani rishi laina da yingli hayeng khedi kher borakana kher chaba iyade hana khangdrasu ngasi khango ado nangna purakpani hairadi aidi chaningi nangna sema purakpani na mingonda su pisaninde aduna tai puraklasu kher tangdi puraklana simadi nang aina haiba illo kayaba chaba yadaba sardi adum charunu sargi dudi puk phattaba kawi phattaba tambasi su yam fawani nang su phattaba hayu afavana lona thamu fattabana phongnu hallo lona thamiba nangi afavado masak khangna nanakta lakpa ngamdu mido nangi da matik charaba misabni wahai du laina mikupsida munna lausin khide lambi do yorabra haina mangak thangat tana yingbada ware matek ama khaktani wari sana lakhiba
कैसु हैनदे नुपासिगा चटमिन्नबसे कुइदे यौरे लाइना प्रपप चंगसिलगा गारीदो माना लौई वादी nganglakte leplaga lei changu sarhana chalo apartment ki atopa mine uradi ikai sumaina mathangdadi leiramgano rishi no phetamung tawi laina di prapap changkhre wado hairamlaga kuide risina leptun leirambado hankre pung nipan tasilakle ihang hanglamba diaso karomdagino amubale chilna pik thalakle khik pahorakle noglik macha macha so matamna thengsilakpada khaze khiklamba noglik tuso marik chawrakle nongkhong amuk khongbada mathanta leiba laina di masado ihei heinade magi rum sidagi leirak macha dogi lambi do ilai laina ubani wadubagi masa press oi thoruraba tungda thongna maya aduda changsilaga lambi duda haipet yenglubani street light adugi mangal duda kanano haipadi laksin mangamdaba nupa ama nong marak duda leplibado ui yengna bahone munna sum yengsilubada khanglakle toina okraba misak amagi masakni mani malenni laina soi lawi magi thongnaw mapa duda aduk munna yengliba mit yengaduda laina masadu tu chungle Mikup tumaktada may khamamudkre wakhalda akiba khasik pokhibada hawkraba matam amagi thodok-singda trauma leiriba lainadi makop ngawbi wakhal mangbi amuk tawbani amambabu kizai amamba marakta mikup amatta leiba ngamdabini maingal watpa yade angawbigum masana masa kanano khangzada normal oiramba magi wakhal gyan mangkrabagum sor hanpham khanglakte akibani henzilai amambaduda kaidoni khangzilaktre wakhal pura mangbadi natte aduba laina wangang bathokidre machin marai phajankhre nungsira masaktam amana aduk tamthina amamba maraktuda yenglama miting aduda kibani mapi taba hore ilaina mathanta leiriba rumni adubu magi mi mangduda karishu ude pumamamle makhonigla ilaina isai sai thoklaba khonjel amasu magi wakhalna manha kongdani lei ai ngana soklakan ai isada thenglakano changsilakano inakta wahi singdu kaloina na thongdu sumakhol hauna khangthen thilai akibana langoi challingi makhol ahoba tugana hinami paire mana komen sili leina mapi ororo tare khonjel amasu tai mabu kobagi kauriba khonjel do mana toina taba masak khangba kanagumba amaki makholni takraba khonjel oidunasu kanano haibadi ningsingba thokide adubo ningsingba ngamdrabasu karigumba amana insilakpagum sabu kanna thilakliba thong adugi makhol dugi maikeida leina makhong du thuna thanglei thunamak aduga thong do lok hangdok lore aphinga phai masa gyan tahauda leplami ba misaktuda leina mamit ani do amuk tang yenglamlaga chesat konsinki